Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipuri Bidhan Sabha mifam ngasi lupa koti lising ani samanga kun manga romki bibhag taret ki demands for grants khanaduna pass tawkhre Mukhyamantri Yumnam Khemsan hairi lena mahang tan khraba imung singda kutaki mateng pinaba mari lenaba deputy commissioner singda khangan khre Kongba maru laifam len samgat nabakitamak Mantraloida DPR Thakre haina tourism mantri Khuraisam Loken ngasi Manipur Bidhan Sabha da phongtokkhre Koirengai airfield bu national heritage site oina ngak senduna thamnaba Manipur gi Rajya Sabha MP Leisem Basana Jawpani ngasi sabha da pukatkhre amasung sakthong gas LPG puba jahaz Sibalik Gujarat ki Mundra hi thangphamda ngasi numidang waram thunglare atoba jahaz amasu hayeng thunglaragani Manipur Bidhan Sabha ngasi tongan bibhag taret ki demands for grants khanaduna pass tawkhre demand sing asigi apunba senphamna lupa koti lising ani samanga kunbari lakh maripur nipan lising tarataruk ni demand sing adudi information amasung publicity medical health and family welfare services consumer affairs food and public distribution administration of justice social welfare department tourism amasung science and technology ni Len yauna akan bandong lay lungsit na magta ankraba miyam da atuba matam da pibe yapa mateng pinaba mari lenaba deputy commissioner sing da khangan khray wapam basing asi Manipur Bidhan Sabha da Congress ki K Megasandra na pokalakpa calling attention motion namagi pakhumda relief and disaster management ki thausu puriba Mukhyamantri Yumnam Khemsan hai haukiba numit kharani da Manipur da len yauna akan bandong subana maram moithuna son khraba yum kai sing semjan bada mateng pinaba sarkar na honari Masigi thabak thoram sing paikat pada tha amarom di sangkhigani adumoinamag khudaki oina jela gi deputy commissioner sing da leiriba sarkar gi senpham sing dagi ahan bagi oina tengbang pinaba khangan khre haujiki oina yum kai mai marong amati atai amanga ta kaya yamna thokrabagi haibadu khangdokna honari masigi geotech photogram na sing lokalaba matungda sangadaba senpham sing thagalangna ba mari lena ba sing da khangan khre Mukhyamantri na hai Garangsi IDC singda ariba paisa dagi leiwa hogro local process board so ama board so leiwa hogro ai ngarang de instruction pizagre hoji yam kana inspection chali da koi si soina phangba report su leitana baina chaliba inspection sing du geotech photo lo yawbiro duga sangna do ba pisa sing du thagat biro khudang da thadoke haiba ma du at the same time DC gi leiba account gi local process tawba hauna ba haizagre manam di Nong ju bai mung tum badi ada bani na madu yana ba sinse na apna instruction visa gre du yum sing du yeng balur di best table ki swap ko pa mayam du so yeng jan na bai so haijarage Mukhyamantri Yumnam Khemsan ngasi Manipur Bidhan Sabha da haikre PMJAY amadi CMIST scheme ki makhada layeng ba ana basing dagi hospital amadi pharmacy singna ahen ba sel lawi hari basi yengsenaba departmental inquiry to holagani Congress ki Keoranji na pukalakpa kat motion khanabagi pakhumda Mukhyamantri na hai departmental inquiry sathabada marale repasing ain ki matung ina serak pigani scheme sing asi sanari ba hospital singna lofam thoktaba sel dagi hena lorom labadi madu aran ba khongthangni asigumba thong asi amuk hana tawdana ba hona minasi sarkar na paikhali ba scheme sing asigi kanaba miyam da ningthina phangana ba honari miyam na su anoba sarkar asida thajaba thambituna sarkar na scheme asigi kanaba phangan bada mateng pangbiu Mukhyamantri Yumnam Khemsan ngasi Manipur Bidhan Sabha da haikre Manipur gi irang na solaba angang singidamak thagi oina lupa lising mari pina na ba thorang paikhale Congress ki kaisa Megasandra na hanglak pa wahang amaki pakhumda Mukhyamantri na hai apun ba angang lising mapan satruk humbadra mathoi lebigi manungda angang lising taruk satruk nipu taruk ki senpham pithok na ba Kendra Sarkar da haijakhibalai adubu angang lising ama chamapan kunthani thoi khaktagi senpham pirak bana maram moraga punna pibina ba mantraloi da haijakhibalai re Senpham sing asi yorokpaga angang lising taruk satruk nipu tarukta thagi lupa lising mari piba ngamlegani amoromda IDP angang sangidamak sarkar na tongan ba thorang kaya paikhali masigi manungda angang humbudra nipan children home da thamtuna makhoi gi awar apa sing yengsilli masigi mathakta angang lising taruk sahum yankhai mathoida anganwadi gi khuthangda kanaba piri Mukhyamantri na hai IDP, special IDP, singi child education support upon 9,671 children haijawatai singi manungda 6,646 IDP angang sing kanaba pinaba gidamukta propose ama tawjagre masi thamagi palising mari pinaba sida 1,932 children khatangi piraktana mapung waina pidragadi yaro hena koi ministry da chithi inari koi propose tawjadi sunaba bibiyona
masing du suna lakdrabnina yendokpam khangdadna leiba haijaba tai dukan honajage duga child care da 78 children home da thamjari duga loinana saksam agarwadi and posan sida 271 agarwadi center da link toraga angangsing haijaba tare 6355 children agarwadi gi kanabasing du bijari sexual violence activities haijaba tai angang npimsa wai victim aduda financial assistance wana par lakh omum bijay nilwadna state government ki side ki su lakh tara bijagi मुख्यमंत्री युमनाम खेमसाना ngasi Manipur Bidhan Sabha da haikre Anganwadi workers sing primary school de ATS tobagi wafam housing maki oina leitri Congress ki thoksom location pukalakpa kat motion amagi matang da khanabagi pakhumda Mukhyamatri nai Anganwadi workers sing primary oza ongthat pa yagadra haibadu yengseli adumoina mag housing phawbagi oina onkhat kani haibagi sab saba wafam leitri मुख्यमंत्री युमनाम खेमसाना ngasi Manipur Bidhan Sabha da haikre Manipur da license gan paiba missing aduki matik yamle masi thidokpagi tangai phadaba leire Congress ki Keranjina pukalakpa calling attention motion amagi pakhum pireduna Mukhyamatri nai raija sida pamdaba thodok sing thokleba si license gan paiba megi masing henkalakpa asi sumaram amani Mihal mipun ki thodok sing thokpadagi thingnaba license gan paiba henkalakliba si yengsinbagi tangai phadaba leire Amaromda Kaksing Jilla ki Tezpur awang lekai degi Singkham Malemgan ba misi ka mari lenina mihal adude sena ba miyoy ama phare Atuba matamda misi asige langla langjil puthokna ba honarigani haina Mukhyamatri Yumnam Khemsana ngasi Manipur Bidhan Sabha da phongtokre Mukhyamatri hai thodok adu yamna laibak thibani mihal aside sena bani haiba miyoy ama phare adumakpu masida mahak hakthengna seni haibagi khudam sangdam phangbadi leitri makata na wahang pahung sathari Police na pirak pa report ki matungina khudam sangdam lehouda ba maramna mihal pa puthokpada matam khara lawbani adumagpu atuba matamda malem ngan ba halam le ba miyoy sing puthokna ba honagani pawgi marak thana aten ba break ama Board of Secondary Education Manipur lauba High School Living Certificate Examination sahi asigi February kulumdoi digi March kulumdoi phawba chatharagani parikha asida nattaba natraga aranba tawbasing asi the Manipur Prevention of Malpractices in High School Living Certificate and Higher Secondary Examination Act lisingani kunmari gi matungina lupa crore ama phawba natraga sahi tara phawba jail da leibagi cherak phangani parikha asi niyom chumna pangthokna ba honabada miyamna mating pangbinaba Board of Secondary Education Manipur na appeal tawrakli Tabiriba pawasi Akas Bani Imphal dagini Tourism Mantri Khuraizam Loken ngasi Manipur Bidhan Sabha da haikre Kongba maru laifamlen samganabagi tamak mantraloida detail project report DPR thakre Congress ki thoksom location pukalakpa kat motion amagi matang da khanabada Sri Loken hai Kongba maru laifamlen asi thoning da ba thodok amana maram moiraga sokhiba leire laifamlen asi amuk hanna samganabagi tamak mantraloida se thakre Magnai Manipur da Department of Pilgrimage Site in Manipur Haiba project ama samganabagi tamak mantraloida se thakibani Sri Loken hai DPR se khoi maruina kongba maru lai famlen se hujusik se department amasi semgan nabagi namok ministry da tha state sida pilgrimage site in Manipur na khoi ama khoi project ama semgal ga ministry da tourism gi makha da ministry da khoi prasad scheme gi makha da tha district sing da taka lai ba department taka lai bising se maru post creation to buni khangde amani khangde madu hatta yar ba potu di khoi naw ma lagli ba sarkar se kosi lokhon nabagi namok da hujus se khoi hona jari hai wa famji tham Griha Mantri Govindas Konthau Jamlang asi Manipur Bidhan Sabha da haikre Kendra amadi Rajya Sarkar gi santang makhada sahaba yum singda amasung housing support ki makhada security ki akan basisal thorang lokhalaba matung IDP sing masa masa gi mayum da hanjinan begi thabak hawkhre amadi makhata na tangkak naina sathari Congress ki thoksom location hanglak pa wahang amagi pakhum da Sri Govindas na hai President's rule laktringi gi mamang da yum sanana ba haiduna lupa lakh tara lakh taret lakh manga amadi lupa lakh ahum haina leptuna yum sanaba senpham imung lising mapalom da pi ba hawkhi Masigi matungda senpham sing asi yamada maram oiraga piba ngamlakloi haiduna hanagi senpham asidigi hantaraba matung nauna policy semduna haujik yum sabagi senpham asi tangkak naine piri magn hai DC ne pirak report ki matungina yum sanaba sel thadoklabasu haujik sangba yadaba mafam kya leiri aina masung santi raksagi phibam phagalanduna amaga sangthok sangsin yanadriba asigi pallasi lokthokna ba kendra madi Rajya Sarkar na kan hondari Masi hek yarakbaga IDP sing masa masa gi mayum da hanjin hangani masing ngamna ba mipum khuding mangna hona minasi
Sri Gobindas na makatan hai DC sing la report thagalakpa matamda mari lenaba MLA sing tanaduna yum hanjin ba yaraba mafam singi hana yum sanana ba senfam sing asi thadokna ba honegani Haujik IDP khwaidagi yamna leiriba mafam asi Kangpokpi amadi Bishnupur jila asini Magna hai Mukhyamantri gi pautak matungina sangba yaraba IDP sing khandoknaba mari lenaba DC sing da pautak pikse makhoi masa masa gi mayum da hanjilana ba kan honari asigumba case leiribadi DC sing da pau pibiyo Koirengai airfield bu National Heritage Site oina ngak senduna thamnaba Manipur ke Rajya Sabha MP Leisemba Sana Zawbani ngasi sabha da pukatkre Malim gi ali subalanzaw ga sakondari ba Imphal gi Koirengai airfield bu National Heritage Site ama oina ngak senduna thambina ba sabha da pukalatuna magna hai kumja lisinga masama pani phuni thoidegi lisinga masama pani puhum toida American engineer singi matenga loina semgat khiba airfield asi Malim gi ali subalanzaw gi Imphal gi lanphamda Allied Defense da asobo thodang lauki Sri Leisemba Sana Zawbana makatan hai airfield asina matam amada yamna maruiba nongthaki lambi samnaba thongama oiduna Allied troop lag ani hena pusilatuna Bharat ki Eastern Frontier ngak senbada asoba thodang lauki Thobal jila da ngarang nuit matungda len yauna sukiban nong amasung akan banong lenusita langa thelgi low hectare sani rom da thaba mahim morong mang takre matu sauragna lupa koti amorong gi mamal oigani hairi hiramasi ki matang danga si ayuk langa thel da pangthok ba pawgi mi phama mada lamda madugi longmi aman hai ngarang nung thel pung ani rom taba adwai dagi akan bal len yauba nong lenusit aduna mapham adugi longmi singda wana amadi sel sangna thajaba mahim morong kaya mang ta ankre Chawan low pari hectare sani si ko na puthoi ba mana masing si ko pa chawan pa ko amagi mata ta ko puthok ngami 6 months si man sida ha ba sen jing ji loi la ko gi mang le adu ka ko ne si sang gi ba low mi sing ga si gi suri ba ko li ba khosa khosa jing si chawan na ko gi low u ba ga ngong ko bi si khwai gi department ji khang mi lo ni low u na de gi ngong ko de dabang he na ko khosa sangi ha da labor da everything da ko masing ji sang mani na yam na awa ma sa ore aduna mai le ba authority da the department side te ji thaiga mating pang mi ge hina bang te sem mi ga ne mayang ba ne da te ge Longmi sohum longna saruk yatuna pangthoki ba pawgi mi pham aduna mang takraba mahim marong sing adugi matangda leingak na miyeng sangbina basu appeal tawri Manipur University ki Vice Chancellor Professor Naurem Lokendran hairi Bigyan ki oiba ahongba technology ki ahongba mati malem ki honglakliba akoiba ki khalki marakta miyoi bani hingliba tangka asi afaba aruba phibam da leiri wafam asi Professor Naurem Lokendran ngasi Manipur University ki auditorium da pangthoki ba Human and Environmental Sciences ki lamda khumang yangsilakpagi matangda malem ki oiba mifam da wangang da phungtokhi bani magna hai malem ki honglakliba akoiba ki phibam asi advanced technology khaktana kanbangam loi hanagi lejaram liba ekoi ki sanabi sing ngangna satpa amadi miyam punna wakhal tamina basangi mifam asi Manipur University ki School of Human and Environmental Sciences Rise ki Directorate of Environment and Climate Change INA War Museum cum Library Moirang Art and Culture Bibhag Indira Gandhi Rashtriya Manav Sangralaya Bhopal na punna sinbani Akashvani Imphaldagi pau tabiri Sakthong gas LPG puba jahaz sibalik Gujarat ki Mundra hing thangpam da ngasi numidang waram thunglare atopa LPG puba jahaz nanda hayeng hi thangpam asimakta da thunglagani haujik sanabagi pau Kshetrimayum Ganga tagi BNP Paribas Open ki winner wall number 2 Italy ki Janik Sinner oire California ki Indian Wells Tennis Garden na sanakiba mesta Janik Sinner na Daniel Medvedev Tare taruk ta maithiba piduna winner oikibani nupi ki final da world number 1 Elena Sabalenka na Ilina Rybakina bu ahum taruk tare taruk ta thoiduna final lauki France ta hayeng dagi hawgadawriba Orleans Masters Super 300 badminton tournament senior player Kidambi Shrikant amasung young star Ayush Shetty amasung Tanvi Sharma na Bharat ki team luchingli Dwijamani aroibada maroiba pawmu Manipur Bidhan Sabha mifam ngasi lupa koti lising ani samanga kunmanga romki bibhag taret ki demands for grants khanaduna pass tawkhre Mukhyamantri Yumnam Khemsan hairi len na mahang tan khraba imung singda kutaki mateng pinaba mari lenaba deputy commissioner singda khangan khre Kongba maru laifam len samgatnabaki tamak mantraloida DPR thakre haina tourism mantri khuraisam loken ngasi Manipur Bidhan Sabha da phungtokkhre
कोइरेंगई एयरफील्ड नेशनल हेरिटेज साइट ओइना ngak senduna thamnaba Manipur gi Rajya Sabha MP Leisemba Sana Jawbani ngasi sabata pukatkhre amasung sakthong gas LPG puba jahaz Sibalik Gujarat ki Mundra hithangphumda ngasi numidang waram thunglare atoba jahaz amasu hayeng thunglaragani